Kumza 2023 ki sahi loisinggadaba numit 13 khaktamak ngaisilappaga loinena awa nungai marakta khanghaudana sahi asi sakhigadawre aikhoi punamakki aranba asoiba loinamak sakhigadawriba sahi asina pubikhiba oiresunu loinana anauba sahi 2024 na amuk lakadawriba asida anauba asaga loinana anauba wakhalon ingtappa shanti leiba pukchel khujenaba amata oina nungsi chanana leiminaba miyam honaminarashi haina paujel pijari ningthamtha poinu lakpaga loinena ayingbagi changsu asum hengalagli ayuk matamda laichin thana kupsin khibadagi akutpa mafamda leiba noneda amuk henna ayingba mayuknari ayingba ngakthoknaba miyamna maitangi maifu amasung electric heater sijinnari marak asida National Highway 37 Imphal Jiribamgi lambi pakthok chauthokpagi thabak suriba asi luisinba naidaba mawong asina miyam penaba phongdoklakli lambi paring asida ayuk nungthil khaktana chatliba gari sing amasung lambi nat yetta khundariba khunjasingda yamna sathina khudong sadaba mayuknari koilas thadaba nala kalbert fazana sembidaba maramna uful waiful laikhom lainang akut atongna chathokte sinda chauna khudong chadaba mayuknari amasung haksang sokningai machak oihalli laingakna NHIDCL ki official singbu toina unaduna thabak suba yingsinba taksinba yamna kanagini khalli yarabadi National Highway yinsinbiba bibak tungana thambiba chumgani haina khalli Christian lining chatpa singi khwaidigi chawba kumhai oiriba Christmas pangthoknaba jila sigi mafam kayada sem saba honare Christmas hall sem nambagi damakta masak mathum khongwatna paisinba ure mafam kayada sit sengdona laitengnari kanbiba Prabhu Jisu popagi kumhai gi mari leinana miyoi kayana nungsiba paujel pinari amasung khudopol kaya su pinari Christmas ki nungi wahan thokti nungsiba amasung pithokpa haibani Christmas season asina lakpada church yauna miyoi kayana later lairaba pitat patapa miyoi kayada nungsiba paujel phongdoktuna khudol kaya pinari kum amada amukta pangthokpa kumhai ase celebrate taunabagi damakta yum thadoktana thapna chatkiba miyoi kayasu masa masagi yum singda hanjinnaba honare marak asida sarakagi public transport facility miyamda phanghanbiba miyamna pamli loinana chathok chasinda ban blockade na chingba tawbidanaba miyamna appeal tawrakli haukiba December ki tang 3 ta inpui thampai khangi ahanba get together program ama Noney jilagi bakwa khulda pangthokki thoram aduda inpui union ki president mera chaw inkana custom culture tradition amasung culture and religion ki matangda tinkhiba miyamda sugaina takpi ki mera chaw inkana asumna hai akoina insang thongba kari insang sanai akoina unaba matamda kari hainai akoina haugalaga kari tawi akoina law uba matamda kari tawi akoina jagoi saba matamda karamna sai aduga akoina luhongba matamda kari tawi mi siba matamda kari tawi akoina tawriba khuding ma ase custom mani custom mayam aduna punsilaga culture oibani aduga mu culture adu paipu singi mathangdagi magi masu singda mathang thang tharakpa aduna tradition haina mu kawi religion ga culture ga kari khenabano culture na tonganba custom na tonganba aduga religion na tonganba aikoina asigumna lawba mali natte religion do aikoigi culture da yawani maram aduna jat amagi identity mahandana thamge hairidi aikhoigi thainigi ipuna khak mahanba tawreidabani aduna religion ase part of the culture ni haiba khak kaureidabani